म्यांमार मी हाटपगी वीडियो लाना संदोकपसिंग फानब होनरे म्यांमार नुपी अमबु हाटपगी वीडियो अमबु मणिपुर थोकपा थौदोंनि हाइदुना लाना पाउ संदोरकपगा मरी लेनना साइबर क्राइम पुलिस स्टेशन केस अमा लौखतुना मधुबु मियामदा संदोरकलिबसिंग फानब थिगतपगी थबक चथबा हौख्रे लाना पाउ संदोक्तुना इरांग असिबु हेना कंखदननब होनबसिंग असिगे मथक्ता nghan cyber crime police station na FIR ama laukhatre nupi amabu khulai paiba nupa amasung miyam na hatpage Myanmar da thokpa thokdok adugi video adubu aranba mongda Manipur da thokpa thokdok ni haiduna sandorokhi bani haire kuki singna ot naibagi video sing Maheshwar na puthokre lamdam asida thokleba irang ase maitai na oina kuki singda miot minai chathaba oina uhalliba sinatte kuki khulai paiba singna pandam amagi makha da satharakpa lani hairaduna कुकी सिंह मैतई सिंह सथकी मियोट मीनई की वीडियो सिंह महेश्वर थौनाउजमना मपान की लेरिबा मीडिया इन्फ्लुएंसर सिंह दा पुथोक्तुना उठ्रे हाइरे मपान दा लेरिबा मीडिया इन्फ्लुएंसर सिंह गा पांगथोकमिनबा खन्ना नैनबगी मिफम अमदा RPI अथावाले की नेशनल सेक्रेटरी महेश्वर थौनाउजमना हाई मणिपुर दा थोकलिबा लान असिना मैतई कुकी खक्ता नतना फुरुप खुदिंगमक्ता अवाबा पीरे अदुबु लान असि फुरुप अनिमगना रेस्पोंसिबिलिटी लौमिनबदी याबा ngamloi लानसी कुकी सिंह हौबने मणिपुर हौजिक थोकलिबा लानसी की मतंगदा nghan Delhi da tongan tongan ba media influencer mayam unaduna pangthokpa khana neinabagi thauramda wa ngangladuna Maheshwar thaunaujamna hai maitai de santi pamba miyam punna amata oina hingminaba wakhalon thamba furup ama khangne me ahumdagi kuki khulai paiba singna haurakhiba irangda maitai singna ngasi su kuki ga laiminaba ngamloi haiba wahi haidana khulai paiba singge su suspension of operation lauthoo Manipur de NRC chana halu haiduna demand tawre masimak makha tana kuki singa laiminabada hena nungaiba hena nungsi chanana laiminaba wakhalonda tawba demand nei adubu hojik kuki singna haurakliba lan asida kuki amatana lan asi loisinaba wahi phongdoktaba madugi mahuta tongan balainga haiduna mafam khudingmakta demand tawriba sina makoigi chapchabe agenda de Manipur thugaiduna makoigi oiba kuki len sembani haibasi miyamna khangnaraba wafam nei hojik kuki singna victim card sanaduna miyamda utliba video khudingmak me ahumdagi haurakhiba lan aduda khangba ngamlaktaba miyamna tawkhiba ngakta nei masida maitaibu aranba tahanaba honariba si yaba ngamloi haina Maheshwarna phongdokhe Maheshwarna tungda lan asida kuki singna maitaibu ot naikhibagi video singsu influencer singda utlaga yangan khi haire Brinda gi mathakta wakalakpa yaningde haiduna wakat mi phampham khre hana police officer oiramba social activist TS Brinda gi mathakta minister MLA kharana police ta wakat thangalakpa bu yaningde haiduna ngarang kaksing lamkhai de nupi singna wakat mi phampham khre kaksing kaithel apunba ima lupna sinduna phamkhiba wakat mi phamaduda saruk yakhibe nupi amana phongdorakpada TS Brinda da siriba maralasi yaningde laibaki siraba matamasida amana amada maral sinaduna leibigano laibaki thokliba wathok asida amata oina punsinnaduna waroisin purangna bahona biyo lamda masigi miyamna asuk yamna wanaraba si faubada mapi mapa oiriba laingakna minister MLA singna miyam gi awaba kongna bahona daba thokliba wathok asigi achumaran thidok piduna waroisin purangna bahona daba si aikhoi yamna pende aikhoi pumna maksi loina siba ngairi bara wathok sigi waroisin purangna ba honaroidaba oidabade aikhoi pumna mak hatpiro lam pamliba mi sing amasung lam pithokningliba nakhoi khakta lehauro haikhe